Hello? Hello? Kanano? Kanano ito to kone ay wahang amta hangge nang fazana pakum piragpa ngamdara. Kanano da kay khangde kari wahangno? Ay hangdiji am laiba wahang neba. Si ek khumbung ambaga ili patchanga pidu neba khangbra. Adu nang wahangje hangage pakum piba ngamdra. Ngamni kay lahar. Ta yamna achauba freeze am layeba khangbra. Lariba freeze da samu ma hapchin doineba. Adu samu hapchin base aina step ahum changna tawni ba khangbra. Aduga nangna aduga aina hapchingira matungda thabak ama nangi pirakani aduga haiba thabakse nangna hek mai pakna tawba ngamaba aina nang lupa 500 ji pidoineba adu muna taro ai ahambe thabakse tawrage achauba freeze am leiriba freeze ahanba step ta hangtoe ani suba step ta samu do freeze manung hapchile ahum suba step ta freeze ki thong do tingjile admai tawna ai gi thabakse step ahum ne loiredana ko ado nangna tawduisina ut amakha step mari sangna freeze gi manungda hapchindoiba hapchilo hojik nang adu he hapchinba ngamaba aina lupa 500 pidoine ut se hapchilage ko dube hapchilo thong freeze ki thong hangle hapchille aduga freeze ki thong lonchille akoi mari changre ahum khata changale step mari jangalo haibani step ahum khatang mari changba khangde akoi ahum khata changale adu nang aina hangiba pohangji pakum phajana piba ngamdre lore ko ngam jidi kaino ngamdre aina step mari changalo haibani adu nang step ahum khatang changalle yade step mari changan tawne adu nang ngamdre hairage ko step mari changan ngamne khalle akodi ngo ai hairake nang ngamdre aduna ai hairake nang taro ko hair aduna ziki aina tawdri step se ihan hanba step ta freeze ki thong hang to ani adagi aina ngasai hapchin gi bu samu dum lokto ani ani sub step ta ai ahum sub step ta utum hapchilani aduga mari sub step ta thong freeze ki thong tingjilani ai step mari suradra nang ngamdre to lupa 500 no wa lang ding na pa go an ding thamo tanin de